Mexico-gi East thangba side asida uwana pik thalaba jungle amakhak leiri jungle asigi manungda leiba nungjaw amagi marakta leinungda hutharaga saba surung amakhak leiramki archaeology gi team amana masigi nunglakta leiba surung asida changlaga research tawnaba plan ama silamki makhoigi wakhalda surung asida abnormal oiba khara leibagi mami uramki surung asi yamna pikpa amadi amamba surung oibanina masida professional equipment puduna changba haibasi aduki matik khudong thiningai masak amani masida pung kaya honaduna wana changlaba matung archaeology singasi surung asigi bottom 230 feet asi yobang ngamlamki ahanbadadi makhoina mafam asida karisu leiba thengnaramkhide adubu khanghaudana makhoina secret chamber amakhak uramki chamber asi achouba nung amana thingjinduna leiramki adubu masida hangba yaba wahangdi masigi uwana pik thallaba achouba jungle asida kanana karigidamakta 230 feet luna surung asi tawramlibano amadi chamber asi karamba matamda thingjinkhibano Marup mayam ngasisu mayamgidamakta yamna interesting oiba video ama puduna laksari ngasigi video asisu viewers singna yengbada nungaigani khanjai video asi loiba fawba yengminasi Mexico gi east thangba side ta leiriba jungle asi sorakna 30 lakh square kilometer park chawgani masigi ising ipa kumna park chawraba jungle asida Maya civilization gi achouba khudam changdam kaya amasu leiri Thainagi matamda sahi lising kaya ama masigi jungle asi Maya civilization na khudum chanduna leiramkhibani civilization asigi mioi sing asi hai singba skill yamna leiba mioi singni haina longnei makhoina ancient Egyptian singi matau tamduna makhoigi city asida pyramid saduna thamlomki masiga loina na makhoina agriculture pottery hieroglyphic writing calendar making mathematics amadi architectural artwork asida hainingai leitana haithoi singthoiramki expert singi matung innadi ancient Mayan singna mafam asida punna city 60 saramki masida achouba temple amadi pyramid su yauribani makhoigi city khudingmaki tongan ba ningthau su leiramki matam adugi ningthau sing asibu Mayan singna laini haina khanei hairiba city sing asigi building kharadi ngasisu karisu tekta kaidana ningthina leiri mafam asida country kayadagi tourist kaya laktuna mafam asibu yengnari adubu masigi achouba jungle lambi thong ningthina leitaba mafam asida Maya civilization singna leirami haibagi khudam changdam kaya amasu leiri khudam sing asi khara amadi lainungda fumjinduna leikhre aduga khara amadi aikhoi miyoibagi mitna uba ngamba jagada leiri masida modern technology sijanaduna Maya civilization gi aronba city amadi mahaki structure sing asibu expert singna ningthina thijinba horaklami expert singna lidar technology asi sijanaduna uwana thallaba jungle asida lotuna leiriba city sing asibu thiramki lidar haibagi arthadi light detection and ranging haibani masigi technology asina aeroplane dagi laimaida laser plus kaptharai aduga laimaida leiriba pochai sing asida yairaga amuk aeroplane da paliba sensor asida reflect tori mataw asumna masigi data sing asibu process tawduna ground amagi shape sing asibu khangdoklibani masi tasengnadi x-ray gumbani mafam asidagi Maya civilization na saramba structure lising mariga chonga hena thengnakrabani adubu expert singi matung innadi mafam asida Mayan singna masidagi hena structure saramgani haiba asini masida maru oiriba wahang asi Mayan singna sahi lising kayagi mamangda structure kaya sarambage haiba asi nate masida maru oiriba asi population asuk yamna chawna leramba Mayan sing asina city sing asibu thadoktuna kadaida chatkrabano haiba asini lidar technology asigi matengdagi archaeology singna ihan hanbada karamba point da Mayan rural sing asi leibage haina khangdoklamki aduga mafam aduda physically chatlaga mafam aduda excavation gi thabak torumki Gulf of Mexico gi manaknangda leiriba Yucatan region asida Maya civilization gi apikpa khungang amakak thengnaramki khungang asibu Quebec hairaga khangnei mafam asibu local king amana year 800 haibadi ngasidagina sahi lising amaga chani gi mamangda nung lising kun hena kaklaga mafam asida 30 feet wangba pyramid ama saduna thamlamki
Ancient Mayan-sing asisu makhoigi ningthau-sing asi pyramid ki manungda royal chamber saduna phumlami maram asina pyramid asida royal chamber lei natragana leite haibasi khangnaba archaeology singna pyramid asigi mathak thangba saruktagi bottom fawba saruk khara hotoklaga changnaba hotnaramki 21 feet luna kothoklaba matungda expert singna nungamakhak thengnaramki nung asi side amadi pura flat oi nung asi atai leiriba nung sing asidagi aduki matik khenai Mayan singna asigumba nung asi pyramid sabada sijanaba nung nate nung makhal asidi karigumba room amagi mathak thangba sarukta support taunaba sijanaba nungni Hojik aikoina video da uriba asimakni mafam asida nung asi leiramba asina takli madudi matam amada masigi pyramid asigi manungdasu tom leiramgani haiba asi matam kaya changna wana hotnaraba matungda expert singna pyramid asigi basement asida room amagi foundation amadi stair leiramba asi thengnarakhi masiga loina loinana mafam asida leibakna saba akaiba chapu machet khara thengnaramki radio carbon dating tawduna chapu machet asigi sahi khangdokluba matamdadi chapu machet asi year 500 haibadi ngasi dagina sahi lising amaga chonga gi mamangda sakhiba chapuni haibasi khanglamki masida ngaklibadi chapu machet asina leiramliba pyramid asidi sahi lising amaga sani subatamak ngairi aduga masigi chapu machet asina sahi lising amaga chonga gi mamangda sakhiba chapuni masi matau karabna oithoklibano history gi matung innadi year 500 ta pyramid asi saba matamda mafam asida Mayan sing asi leitri hairi adu oiragadi royal chamber sing asi Mayan singna saba natragadi kanana saribano masigi asengba paukhum khangnabagi damakta expert singna jungle asida koina chatuna thijilamki pyramid asina leiriba mafam asidagi 15 km rom chatlaga expert singna surung amagi lambi thengnaramki surung asigi changfam lambi asi fibam aduki matik soklamki masida changluba haibasi khudong thiningai aduki matik oi maram asidagi cave expert ani ahum kauduna surung asida changhalamki pung kayagi matungda expert sing asina surung asigi bottom 230 feet asida yorumki mafam asida makoina secret chamber amagi lambi thengnaramki adobu chamber asigi changfam lambi asi achauba nung amana thingjinduna thamlamki nung asi lokthoklaga chamber asida changlaga yengluba matamdadi mafam asida sijanaba loikhraba fire toss kaya ama taduna leiramki masida su natana chamber asida leibakna saba akaiba chapu kaya amasu taduna leiramba asi thengnarakhi mafam asida leiramliba akaiba chapu asi ngasai pyramid ta thengnakiba chapu machet sing aduga yamna manei expert singi matung innadi matam amada mafam asi lining laison tawfam oiramgani hairi matam adugi miyoi singna mafam asida laklaga makoina ningjariba sing adubu thungnaba laibaki chafu asibu thugainei mafam asida taduna leiramliba chafu machet sing asibu amukhana samjinduna yengnaba expert singna honakhi adubu chafu amata complete oina mafung fana samjinba yaramkhide chafu sing asigi machet amamamdi adumak watuna leiramki expert singsu masi gyan taba ngamlamkhide matau karamna chafu ama fawba complete oina semjinba ngamdribano expert singna thajabagi matung inna matam adugi miyoi singna mafam asida laklaga chafu thugairaba matung chafu machet amamamdi makhoi gi mayumda puduna chanakhi mafam asidagi 15 km lapna leiriba pyramid ki manungdagi fangkhiba chafu machet adusu mafam asidagi puduna chatkhiba chafu oigani masina takpadi mafam asida Mayan singna laktringai mamangda miyoi kanglup ama khundaduna leirami haibasi expert singna surung asida amuk makha tana changsinduna research taunaba honaramki makhoina makha tana lambi asida khara changsillaga atopa chamber ama muk thengnaramki chamber asida karino haiba khangdaba painting khara yeklaga leramba si thengnaramki painting sing asibu details oina analysis tawruba matamda painting sing asi 100 BC da yeklamkhiba painting ni haibadi ngasidagina sahi lising aniga chamagi mamangda yeklamkhibani hairiba amadi thengnariba mayam asina khudam changdam oiraga mafam asida Mayan singna laktringai 800 year ki mamangda Maya civilization ga manaba civilization ama leiramgani haibasi masibu expert singna early natragana classic Mayan sairaga khangnei adobu kari maram leibadagi makhoina asuk chawba asuk yamba city sing asibu thadoktuna chatkhiribano haibasi ngasisu kana amatana asengba paukhum piba ngamdri
ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯉꯁꯤꯁꯨ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫